ngasi nungdar phongkhiba pandagi pauchedagi maroiba pau khara khangatcharaga miyamda khulo tamjige illegal immigrant ki Thouwongsingdagi Ngakthoknaba Naha Singna Khutlai Pairakpani anti national oina Pairakpana te CM normalcy puraklavadi Naha amatana Khutlai Pairoi nongthombam biren illegal immigrant ki Thouwongsingdagi miya amadi masa Ngakthoknaba Manipur ki Naha Singna Khutlai Pairakpani anti national oina Khutlai Pairakpana te mafung phaba security pituna normalcy puraklavadi Naha amatana Khutlai Pairo haina Chief Minister nongthombam birena phongdokre The Week magazine India unava amada Chief Minister M birena phongdokhibada state asida tholiba irang asi haurakpada miyamna lengakta lan uramba adu unnatural oiba coal se hengalakpa poppy plantation hengalakpadagi yauna data amadi video evidence kaya mayek sengna utpadagi ngasigi miyambu wakhal tarakle Manipurgi sarukta leiba indoor me mangamkhai asangba se kilometer 3 dragani panlomni hariba ngamkhai paring asi mamangi lengak singna ningthini yingsindara lairambadagi BJP lengang na ngamkhai paring asigi kilometer 10 rom sangba khakhibani haujikse kilometer kungamathoi amaga ngamkhai samban khaba hore Chief Minister Naha ngamkhai paring ningthina yengsindana thamlambana free moment rizing khudongchaba laugna haukiba sai kunkunthra lom asida Kanglon kaina sangchi lakhiba mitop singna Manipurda alarming situation ama ohelakpani masi punama ubadagi komjali sing aniga subna taraga humdoida Congress party ki MA re oiringai matamda mitop singna tokhaiba administration amadi homeland nomadi talakpa yai haina fawba matamdagi lengakta warning tawkhibani aduba Congress party ki lenga aduna tabikidabadagi party asidagi tokuna BJP de yorakhibagi achawa maram amasuni aduba ngasi de BJP lengak lakpadagi mitop singasi Ngakthoknaba biometric yang nickel ki section Thouwongsing lokhatuna leptana thabai paikhalagli mangna makha taraduna atopa security force natana Assam Rifles na ngamkhai paring ngakpa haibasi oithokloi Manipur da ngasi di agency gi lairamba issue sing hantarakle ngamkhai paring ningthina ngak selaba khaktada agency gi issue sing achi so hantarakani tokhaiba administration piba haibasi oithoktabani Myanmar da gi changchilakliba mito khudimak loina kochinduna Thamba haibasidi oroidaba wafamni maramasina Manipur da ngalingai punna phaminaduna wakhal taminaba mathautai masida natana maite furupu constituency ki ngaklopinaba changchilakliba ST status demand asichu kupna khanaduna wakhal taminaraba khaktada decision lawba sungani haiki loina Manipur ge Naha singna international oina khutta khulai pairakhibanate illegal immigrant singna chatharapau Thouwongsing dagi miyam amasu masa Ngakthoknaba khulai pairakhibani Adubu mapumpana security piduna normalcy proklavadi Naha amatana Khutlai Pairoi State Police Army Singna Khutlai laukrivasi chingtam animaktagini Manipur de ingtapa amadi mahausagi phibam hanjilaknaba honabada Khutlai sing lokhataba yaroi maram asina ching amasum tam animakta security force na thiba hombagi thabak chathaduna Khutlai sing phagatuna recovery leptana tawri haiba wafamsu Chief Minister M birena phongdokhi Political dialogue ne irang asigi warosin oigani Dr. M. Nara Manipur da thoribe irang asi political dialogue toroba matamdada ulosimba ngamgadi hana hanagi Minister Dr. M. Nara na phongdokre CPI ki senior leader Atu Kumar Anjan laikhidabada CPI Manipur State Council ki maikaidagi awaba phongdokpaga loinana laikhidrabagi photo da laisukatuna ikai khumnaba utpagi tharum ama Imphal ki iraba babanda laiba party asigi office ngasi pangthokre Tharom aduga mai lenena paumisinga unava amada Dr. M. Narana phongdokhibada lamdama asigi tangdu laita draba phipa masi chai ama mapum pharakle irang asi center amadi este BJP lenga asina karigi loisimba ngamdribano peace committee di semki aduba ngasi phawa meeting ama phawba kaugduna irang asigi maramda phamina khiba laitri masi karamba makhal gi peace committee no masigi chapsaba paukhum BJP na miyamda thamba sungani Irang asi kyam kuina chatha handuna miyo kaya gi punsi mangba ngairibano amadi miyo kaya thawai tharaba matamda irang asi loisinggadoribano tholiba irang asi political dialogue toroba matamda loisingadabani center amadi iste anisina manava kholau lauduna lamdam asida atuba matamda tangdu laitaba puraknaba hotnaba changi haiki ngasigi awaba phongdokpagi tharom aduda Manipur lawmi lukki president N Chingaji CPI state secretary L Thoiren yauna Party asigi thaumising amadi lok ki miyoi kaya saruk yaki security force na Khutlai fagat paleptri Manipur gi irang asida security force singdagi namduna laukiba Khutlai sing security force na amu hana operation chathaduna fagat paleptri
Masigi manungchana ngarang Kangpokpi amasung Imphal West District ki mafamsingdagi nongmai maru amasung bom phagatpa ngamkhre. Police-dagi phangba paw matung ina Security Force na ngarang Kangpokpi District ki Nakhuzang khulga nakna laiba chingi saruk singda operation chathage. Maduda magazine konana karba magazine gan ama magazine konana 9mm ki pistol ani IC kontraga taru hand grenade ani IED ama amasung nongmai maru taraga taru phagatpa ngamkhe. Amaromda Kangpokpi District ka tainaba Imphal West District ke sangai thege maning thangma sarukta operation chathavada ahangba magazine konana CMG ama ahangba magazine konana 9mm pistol ama IC 36 grenade mari MM51 ge mortar illumination cell ama 2 inch mortar cell ama kapa yariba nongmai maru humpu amasung bawframe video set ama phagatpangamkhe. Tungda phagalapa polamsing adu makha taba logi oiba thabak lokhanaba mari lainaba police station singda khusinakre haina paw asina makha tari. Tokhaba administration khaktana amata ngairaba warasin oigani haina kuki impina PM da thamkhre. Manipur da thokliba irang asigi amata ngairaba warasindi kuki singda tokhaba administration ama piba khaktana oigani haina kuki MP Manipur Kim gi maikaidagi India gi Prime Minister Narendra Modi da memorandum piduna hajakre. Kuki Furuki apumba body ama oiriba Kim gi Information and Privacy Secretary Jahaulun Hakim na Thadorapa Chera Amada Maitei Singna Kuki Furuki mathakta chathariba lan asi sahi ama farakpaga loyana May ahum asibu Kuki Jo Awakening Day haina falan tawri numit asina lakpaga iroinana haujik lariba issue asida meyeng changduna khuthingjinbinaba Kimgi maikaidagi point mari yawba memorandum ama Prime Minister da pichingkibani. Manipur State lenga amadi arambai tingol Maitai Lipun amasung atai atopa Maitai Terra Officing UNLF PLA KYKL na singbagi makada namthabiraba masagi hafangdraba kukijo mayamgi yingbiduna thoglaba isu asida miyeng sangbiduna India lengakta tauba aroibe appeal ama oina point mari yawba memorandum adu pisingkibani. Lup asina pisingkiba memorandum aduda yawrba wafamsing adudi state asida haujik thokriba irang asigi amata ngairaba solution de Kuki Singna Tokhaba administration piba khaktana oigani Maitai Singdagi Kuki Furuki miyambu kannaba akamba section Thouwongsing lokhalu laikhidraba Kuki Singya asiba masa amadi thiba khangdana lariba sing Purwasigi miyamda sino amadi state government ki international oiba thabak thoram singda meng sangbiyu haiba sini Kaktruk sing thakta nomai kapsilakre Manipurgi irang sai ama mapum pharaklaba ngarang May 3 gi numidangda Imphal West District ki manung sanba Kaktruk sing thak laikai da Khutlai fiber sakhangdaba singna nongmai kapsilakre paw asin hai ngarang numidang pung 9 makharam tarakpa matamda Khutlai fiber singna Kaktruk ki maning thangbada laiba chinggi saruktagi Kaktruk sing thak laikai tamna nongmai round khara kapsilakhe maduda hanadagi khulngakleba singna handuna nongmai round khara kapki adum oinamak ngahak nongmai kaplamba lekhibadagi makha tana nongmai kapkhide hairi ngarangi thawdo aduda thoidokpa aso apan yawbagi paw lekhide. Nupigi ija temsinnaba miyoi cherakpiyu Nupigi ija temsinnaba miyoi athuba matamda faduna matik chaba cherakpiyu haina Khuma United Club and Mairapabi Association Kuma maya Imphal phongdorakli Kumagi chiro amada April 12 gi numidang pung 4 makhairom tabada Thaba District ki manung sanba Laisangthem basi khongga leiba Laisangthem Danjanjoy Chainifuga mari apopo yai maga yumlonaba madom jathokpa Tha marigi angang no puribi Laisangthem Ombi Chandra Sakhi Chai 38 mapuroiba El Somakantabu mi leitabagi achikpagi khudong chaba lauraga nupi oibagi ije timsinanaba honakhi hairi ije timsinanaba honabada natana fubiramba thawong lup asina akanba mawongda kandem tawi loyuna thawdo asida hanadagi chendi chombiriba laikai club amadi Mairapaibi singnasu makhatana mara leiba nupi oibagi ijetpu karishu leitana khaliba saga manaba Laisangthem Danjanjoybu Faduna cherak pihanaba hotnabada mateng pangbiyu amadi mai leinaba authority na athuba matamda mara leiba mayoi asibu fabiduna legal action lawkabiyu haina sutira asina phongdorakli.